Manipur ki tongan furup singna puthokpa fisalonsa madi khutsa hibagi pothokaya fanghanduna Manipur International Textile Expo 2025 ngasidagi Houkhre. Chahi ani lep luraba matungda pangthokpa expo sida mamanga manataba mawongda lamdam asigi fisalonsa tawjariba madi khutsa haiba miyamda chauna kanaba piragani haibagi thajaba thamli. Hiram masida SKTV News ki chief reporter Khetrimayum Premchana madi video journalist Hodam Nilachandra dege akhanaba pawda mama. Manipur ki fisabe swing amadi kusa haiba miyam na puthok seba pothok sing malengi mafam kya da phanghanduna lamdam asu ki sermitlon pagarhan na ba paikhalak palenga ke thorang ama oiriba Manipur International Textile Expo chahi ani lebro matungda amukhana pangthorakpada fisabe sing kusa haiba sing amadi expo sibu yengba lakliba miyam haraw phungdorakle Manipur thoki bi irang nambaram orega fisalonsa amadi kusa haiba sing puthok seba pothok sing yon pham le roidra haibagi awaba wakhal adu khada oirabasu kokon abagi lambi ama oina malik mi tongan ba leibak tratuk to base toba buyers sing saruk jahanduna expo si ngasitagi ana umanglan amagalone na hawdokhi yengba lairo mila pham lairo ha ware yengbne ware dugi phamba apa magam to yaudro yaweda yaweba ado chahi ani sumai ta udre ko ado handa amutrok baje kai fauge nungai bra te heningi nungai ba kai pa mo put yauge yam yawe ko yam yawe lau su lau re ado si sahi kuding to funding bro to haninge chahi ani irang lipu buto kai nungai to fauge foto ha haidre Shon tharla yang ya go Houkhre district degi khoi earring su yawe phanek su bag su yawe minu bagi bag su go aduga nubi gi phanek su phi su yawe aduga nubagi waistcoat su yawe ngai no necktie su yawe atum yam ngai ba adu excited su yam do ye khoi gi phanek gi tum show do bugi ko do yam ngai mai shin ma je sai u ba traditional mayam sumai mayan yan yam jai aigi ming ampula duidang hoi kawe ekhoina kamjong district ine ekhoina cluster ni represent tawne phungyer ga kamjong ho aduga ekhoi gi product sing se noina su yengbio traditional tawraga aduga motif adu lauraga ekhoina diversify chu tawbibne aduga ekhoina beads chu collection tawe noina manitex ta lakraga yengbio haina haininge aduga ekoi viewers na shaba phine aduga noina shu promote tobio haininge entrepreneur ojariba akoidadi meladi yombasina kudok jabasi hele case to khudak ta phangaga yonjabanina akoi gi profit am logjate aduga kitang tokjaraga dum yonjai dai ta na yonbasu dum yaujai adu akoina discount piraga dum yonjabani mayam lengbira o mel kothida asidagi horiba manitex mela asida mayam lengbira o haina posu phajaba aigi dana tana atopa istonda makhal kaya gi pot amasu phangi koida goje matha kan to dun lan gi kai to gi ha wakhan tension le na ru re ko ha nang khoje mind relax to ko ma gi phauji oh it's very beautiful we're getting to see so many different patterns and places from entire Manipur state. It's been very interesting to see everything. We're just going back to a shop to buy something we liked also. Have you bought something from here? We're just going to go back to buy. We bought some small toys and crafts for the kids. We're going to go to buy a fennec and a fee now.
So, any feedback about the expo? No, it's very nice, very well organized, so clean. So very happy to visit this place today. Mamang na pangnukiba mani text ki edition singa handa ki asiga kena bakra di leiri kena basina mani text lisingani kun mga asi hena masak thuhan gani haibagi thajaba leiri hina maski matangda handloom and textile ki director elangmam jitin na hai. Then inapi harag inapi stall gi khattagi dekho gi 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 wangkhai phi harag GI khattagi oiba then safi lampi gi safi lampi group aduga handicraft ki kamuju kauna na kauna bamboo na bamboo gi dolen toy gi saru swai to na koina khaido oganda koina block chemi kari no bu kana uma buyer mana kana uma madu yengba laiba kampu sing exporter sing asina yengma matamda puni yengjardi makoda chu madu gi tongan ba interest ma khak feel tawani haibagi tongan ba tumaka hataki ko cheida introduce tawjai aduga lonena akoina yengba du chhe yengba matanda mapan lebak tagi la kanda akoina koi hanagi some tradition motif ta tin khalaga hetar kano saba stall saba khopagi masigi hebisi tawbuchina marum orakanda akoida yengba mipung primaki miyengda ek phajadaba ek nungaitaba akoi chamot kitang mong marin tadama du kesalaga ju iya yadaba adumba khara uwa phangbanina हाने के कोइना ओइल सेटअप तोरबा आइना दिल्ली कोइना दिल्ली दा कइगा नेशनल हेलम एक्सपो तो मतम द सिनबा पोचै जिंग असे जारगा दि कोइ स्वादा इंट्रोड्यूस तोबा हौरकांदा तंगाइ फदना कोइ लमदम चल लेरिबा सिंगसु सुमाइना डिस्प्ले तोबा सुमाइना टेबल पीबा सुमाइना रेक पीबा सुमाइना कोइ टेबल मा चेयर पीबा अदुगा कोइ लेजिबा पोचिंग असे डिस्प्लेइंग एरिया गा से खजितंग होइना सिस्टमैटिकली खजितंग डेभलप तोगे हाइबगी अदुगुंबा खुदम चांगदम अमखक हारिबो हदकिसदा कोइ उत्पंगमे हाइबसिनि आइना मायाम थानदिगी खितंग तोंगान हाइबा तारगदि Chahi ani lebu matungda Manipur gi kwaidagi chawba International Textile Expo Manipur International Textile Expo Manitex lisingani kunmanga pangthokpa sina Manipur gi miyamda maruoina fisabi sing amadi khutsa haiba singda yamna chawna khudong chawa pigani haibagi thajaba leri masigi maramdi tongan ba lebak simdagi tongan ba station gi miyoi kaya ama hariba puthokchariba miyam puthokchariba fisalonsa gi pothok amadi khutsa haibi pothok singasi leibagi matang amadi masibu achauba amount haibadi yamna chawba khogi packaging apande export tawba yabi khudong chawa pigani haibagi adugomba thajaba leri khwaidagi maru oribade Manipur khundrariba tongan ba furup singna puthokchaba makogi traditional oiba weavers ki product sing asi performance phangli masina Manipur gi phajaba apun bagi phajaba tongan ba furup singi punshin bagi phajaba du hariba expo sida chap chana uba phangli video journalist Nilachandra Galone pamjari bai Khetri Mayum Premchan Arvan Hat Nilakuthi